leingak ki law and order se ora totally fail ho raha hai se ngarang episode tuna so dum mai ching tai ngasi Manipur Press Club ta pangthokpa paugi mifam amada Thawai meerel convener Tes Darana hai miyam liching amakhaki makhada chingdra fauba amade leingang na assembly da tangdu leitaba amade Manipur kangani haibagi chap chaba waref ama laudra fauba khuthang chara henbagi khongjang changsinduna lakiba ado haukiba August 18 da famkiba assembly session aduda leibaki oiba karigumba amata khanakidaba adudagi hena kanba khongjang oina sidriv hauba chara henbagi khongjang changsilakibani Thawai meerel gi ima singna chara heliba mafamda Thawai yaudaba hakchang adu yokshilaktuna miyamna leisu katuna ikai khumna ulingaida police na tear gas kaptuna miyam butan khaiba haibase atamna sinba chara henbagi khongjang thugaina ba chathaba police ki thawongla haibase leingak ta hangninge chara hen from da puraklamdana CM banglo gi mamangda thamlamba tarabade leingak ki ijat sarman kari oiramgani Thawai meerel gi ima singna chara henura taliba demand ase maram yamna chaba oibana leingak na khongjang asibu namthanaba atamna sinba thawong haina lawi adubu makhal khuding maki yeikhai thingai pirabaso Thawai meerel gi demand fangdriba fawba lepa leitana sidriba fawba chara henbagi khongjang makha tana sangsimkhigani haina mahangna phongdokhe ngarang Bisnupur district ki Narin Sainagi thodokta leikidraba Thawai yaudraba hakchangani police yaudana lanai gari da haplaga Imphal gi lambi singda miyamna koipu puduna chetpa haibasi oithokpa yabra masina takpadi leingak asigi law and order leitre takpani amadi Thawai yaudraba hakchang singa se langja kwakna chakrasanu haina leingang no huntoklaga thamle amadi ikai khumnab utre haibagi mayek laraba praman amani haina Thawai meerel convener Tes Darana phongdokkhre adumnaba naran sainada kuki militant singi bakutta leidraba ireibak ki dama Thawai katkraba miyoi ani edugi Thawai yaudaba chang ani edo police amata yaudana security force amata yaudana lanai gi gari da haplaga Imphal gi lambi singda Manipur gi miyam sina koi purga sat pai pase oi thokpa yawra adui bataragadi kuki militant gi makhut leigidaba leibak ke dumda Thawai kali visional chinggi makoi gi dead body do langja kwang na sagrasona masi lengak na hundoga thammi dead body ani da Manipur lengak na ikai kun utya masi gi sabsaba praman se faida leire